Hi everyone. ꯑꯩꯒꯤ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯤꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯑꯅꯟꯗꯤ ꯂꯩꯆꯣꯟꯕꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ. ꯃꯌꯥꯝꯅ ꯋꯥꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯉꯥꯏꯕꯤꯔꯝꯕ ꯌꯥꯎꯕꯤꯔꯝꯒꯅꯤ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯖꯩ. ꯑꯗꯨꯕꯨ ꯃꯇꯝꯅ ꯈꯤꯇꯪ ꯑꯩꯈꯣꯏ ꯁꯤꯆꯨꯋꯦꯁꯟꯁꯦ ꯌꯦꯡꯖꯔꯒ ꯑꯗꯨꯒ ꯏꯁꯥꯒꯤ ꯑꯆꯤꯟꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯖꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯊꯥꯒꯠꯆꯔꯛꯇꯕꯅꯤ. ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯒꯤ ꯌꯥꯝꯃꯁꯨ ꯌꯥꯝꯗ꯭ꯔꯁꯨ 40,000 something 39,000ꯕꯨ ꯑꯣꯏꯔꯁꯨ whatever ꯑꯩꯒꯤ ꯂꯩꯕꯤꯔꯤꯕ ꯑꯩꯉꯣꯟꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯤꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯈꯔꯁꯤꯇꯪꯅ ꯈꯪꯕꯤꯌꯣꯕ. ꯃꯗꯨꯗ ꯑꯩ ꯍꯧꯖꯤꯛ ꯐꯦꯁꯕꯨꯛꯇ ꯑꯩ ꯌꯨꯇ꯭ꯌꯨꯕ ꯇꯧꯕꯗꯒꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯃꯣꯅꯤꯇꯥꯏꯖ ꯇꯧꯔꯦ whatever ꯑꯩ ꯈꯪꯗꯦ, ꯑꯩ ꯌꯦꯡꯖꯜꯂꯨꯗꯦ. ꯑꯗꯨ ꯄꯤꯟ ꯂꯥꯛꯄ ꯈꯣꯠꯄ something ꯑꯗꯨꯒꯨꯝꯕ ꯌꯥꯝ ꯂꯩꯔꯦ. ꯑꯩ ꯌꯦꯡꯗꯦ, ꯑꯩ ꯄꯩꯁꯥꯁꯨ ꯁꯤꯀꯤ ꯑꯃꯇ ꯑꯩ ꯐꯪꯗꯦ, ꯑꯩ ꯇꯥꯟꯁꯨ ꯇꯥꯟꯗꯦ, ꯄꯥꯝꯁꯨ ꯄꯥꯝꯗꯦ, ꯑꯩ ꯑꯦꯗꯚꯔꯇꯤꯁꯃꯦꯟꯁꯨ ꯂꯧꯗꯦ, ꯀꯣꯂꯥꯕꯣꯔꯦꯁꯟꯁꯨ ꯇꯧꯗꯦ, ꯑꯩ ꯀꯩꯝꯇ ꯇꯧꯖꯗꯦ. ꯖꯁ ꯑꯩꯗꯤ ꯃꯌꯥꯝꯕꯨ ꯑꯦꯟꯇꯔꯇꯦꯟ ꯇꯧꯖꯒꯦꯅ ꯑꯩ ꯊꯣꯛꯆꯔꯨꯕꯅꯤ. ꯍꯥꯏꯗꯤ ꯑꯩꯁꯦ ꯑꯍꯥꯟꯕꯗ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯁꯨꯝ ꯄꯨꯟꯕ ꯈꯣꯠꯄꯗ ꯂꯥꯡꯕ ꯅꯣꯛꯄ ꯐꯥꯒꯤ ꯇꯧꯕ ꯑꯗꯒꯤ ꯁꯨꯝ ꯐꯥꯒꯤ ꯖꯨꯒꯥꯏ ꯇꯧꯔꯒ ꯑꯦꯛꯇꯤꯡ ꯇꯧ ꯑꯗꯨ ꯇꯧ ꯀꯥꯏꯅ ꯇꯧꯔꯒ ꯁꯨꯝ ꯁ꯭ꯇꯦꯇꯁꯇꯒ ꯊꯥꯒꯠꯄ ꯈꯣꯠꯄ ꯇꯧꯕꯗꯒꯤ ꯌꯨꯇ꯭ꯌꯨꯕꯇ ꯇꯧꯁꯦ ꯈꯣꯠꯁꯦꯅ ꯇꯧꯕꯗꯒꯤ ꯑꯗꯨꯃꯥꯏꯅ ꯊꯥꯒꯠꯈꯤꯕꯗꯒꯤ ꯑꯩꯗꯣ ꯑꯗꯨꯃꯥꯏꯅ ꯆꯦꯅꯦꯜꯗ ꯇꯧꯔꯒ ꯚꯥꯏꯔꯦꯜ ꯆꯠꯇꯅ ꯈꯣꯠꯇꯅ ꯇꯧꯈꯤꯕꯅꯤ. ꯊꯑꯣꯏꯒꯤꯁꯤꯗꯩꯁꯤꯗ ꯑꯩꯅ ꯖꯁ ꯄꯩꯁꯥ ꯇꯥꯟꯒꯦ ꯑꯗꯨ ꯇꯧꯒꯦ ꯑꯗꯥ ꯇꯧꯒꯦ ꯈꯜꯂꯒ ꯑꯩ ꯇꯧꯈꯤꯕ ꯂꯩꯇꯦ. ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯐꯦꯁꯕꯨꯛ ꯄꯦꯖ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ, ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯔꯤꯜꯁꯇ ꯇꯧꯕꯤꯌꯨ, ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ. ꯕꯠ ꯑꯩꯒꯤ ꯍꯥꯟꯅꯅ ꯆꯍꯤ ꯍꯦꯟꯈ꯭ꯔꯕ ꯆꯍꯤ ꯑꯃꯅꯤꯒꯤ ꯃꯃꯥꯡꯗ ꯊꯥꯒꯠꯈ꯭ꯔꯕ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯗꯨ ꯅꯧꯅ ꯍꯣꯏ ꯅꯈꯣꯏꯗꯕꯨꯗꯤ ꯀꯥꯟꯅꯔꯝꯒꯅꯤꯀꯣ, ꯅꯈꯣꯏꯒꯤ ꯀꯥꯟꯅꯖꯕꯅꯤ, ꯀꯩꯁꯨ ꯀꯥꯏꯗꯦ. ꯅꯈꯣꯏꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖꯇꯨꯗ ꯄꯩꯁꯥ ꯐꯪꯉꯝꯕ ꯌꯥꯏ, ꯚ꯭ꯌꯨ ꯃꯌꯥꯝ ꯂꯥꯛꯄꯒꯤ ꯀꯥꯟꯅꯗꯅꯕꯨ ꯇꯧꯔꯤꯅꯤ ꯀꯣ, ꯐꯣꯂꯣ ꯇꯧꯔꯛꯅꯕ ꯑꯃ ꯇꯧꯅꯕ. ꯑꯩ ꯏꯁꯥꯃꯛ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯌꯥꯝ ꯑꯦꯛꯇꯤꯚ ꯑꯣꯏꯕ ꯃꯤ ꯅꯠꯇꯦ. ꯑꯩꯒꯤ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟ ꯂꯩ, ꯐꯣꯇꯣ ꯑꯃꯅꯤꯗꯪ ꯌꯥꯎꯏ. ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯑꯦꯀꯥꯎꯟ ꯂꯩ, 1000 something ꯐꯣꯂꯣꯋꯔ, ꯑꯗꯨꯗꯒꯤ ꯍꯦꯟꯅꯁꯨ ꯂꯩꯇꯦ. ꯑꯩ ꯐꯣꯇꯣꯁꯨ ꯃꯌꯥꯝ ꯊꯥꯒꯠꯄ ꯑꯣꯏꯗꯦ. ꯑꯩ ꯌꯥꯝꯅ ꯂꯣꯀꯤ, ꯑꯩ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔ ꯂꯩꯖꯕ ꯃꯤꯅꯤ. ꯑꯩ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯊꯣꯛꯇꯅ ꯈꯣꯠꯇꯅ ꯑꯩ ꯌꯥꯝꯅ ꯍꯣꯏ ꯌꯨꯇ꯭ꯌꯨꯕꯇ ꯀꯩꯗ ꯑꯩ ꯚꯤꯗꯤꯑꯣꯗ ꯀꯩꯗ ꯑꯗꯨꯃꯥꯏꯅ ꯅꯣꯛꯄ ꯂꯩꯗꯅ ꯅꯣꯛꯅꯤꯡꯕ ꯈꯣꯠꯄ ꯑꯗꯨꯗꯣ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕ ꯇꯧꯖꯔꯒꯁꯨ ꯑꯩ ꯏꯁꯥꯒꯤ ꯌꯥꯝꯅ ꯄ꯭ꯔꯥꯏꯚꯦꯠ ꯑꯣꯏꯕ ꯄ꯭ꯔꯥꯏꯚꯦꯠ ꯂꯥꯏꯐ ꯑꯃꯗ ꯌꯥꯝꯅ ꯍꯤꯡꯕ ꯄꯥꯝꯕ ꯃꯤꯅꯤ. ꯑꯗꯨꯒ ꯑꯩ ꯍꯥꯏꯗꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯌꯥꯝꯅ ꯑꯦꯚ꯭ꯔꯤꯊꯤꯡ ꯆꯥꯕ ꯊꯛꯄ ꯑꯩꯒꯤ ꯂꯣꯏꯅꯃꯛ ꯎꯠꯂꯒ ꯑꯗꯨꯝ ꯂꯩꯕ ꯄꯥꯝꯕ ꯃꯤꯗꯣ ꯑꯩ ꯅꯠꯇꯦꯕ. ꯑꯗꯨ ꯍꯣꯏ, ꯑꯗꯨ ꯁꯨꯝ ꯑꯩꯒꯤ ꯄꯣꯠ ꯑꯃ ꯂꯩꯖꯈ꯭ꯔꯦ ꯑꯗꯨꯅꯀꯣ ꯇꯣꯉꯥꯟꯅ. ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯗꯨꯃꯥꯏꯅ ꯐꯦꯁꯕꯨꯛ ꯄꯦꯖꯦꯁ ꯃꯌꯥꯝ ꯑꯃꯅ ꯊꯥꯒꯠꯄꯤꯔꯤꯕ, ꯑꯗꯨꯗꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯊꯥꯒꯠꯄꯤꯔꯤꯕ ꯃꯌꯥꯝꯁꯤ ꯍꯧꯖꯤꯛꯁꯤ ꯁꯤꯆꯨꯋꯦꯁꯟꯁꯦ ꯈꯤꯇꯪ ꯆꯥꯟꯅꯗꯕꯅꯤꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯂꯣꯏ ꯈꯪꯉꯤꯕ ꯉꯥꯛꯇꯅꯤꯀꯣ. ꯑꯩ ꯏꯁꯥꯃꯛꯅ ꯊꯣꯛꯑꯒ ꯑꯩ ꯋꯥꯔꯒꯤ ꯃꯔꯝꯗ ꯀꯔꯤꯃꯇ ꯑꯩꯅ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯈꯤꯕ ꯂꯩꯇꯦ, ꯑꯩ ꯌꯨꯇ꯭ꯌꯨꯕꯇ ꯊꯥꯒꯠꯈꯤꯕꯁꯨ ꯂꯩꯇꯦ, ꯄꯥꯎꯖꯦꯜ ꯄꯤꯈꯤꯕ ꯂꯩꯇꯦ. ꯕꯠ ꯃꯤ ꯈꯨꯗꯤꯡꯃꯛꯁꯦ ꯏꯗꯔ ꯀꯣ ꯗꯤꯔꯦꯛꯂꯤ ꯑꯣꯔ ꯏꯟꯗꯤꯔꯦꯛꯂꯤ ꯃꯇꯦꯡ ꯄꯥꯡꯕ, ꯑꯩꯅ ꯉꯝꯖꯕ ꯑꯦꯔꯤꯌꯥꯗ ꯑꯩ ꯃꯇꯦꯡ ꯄꯥꯡꯉꯤ. ꯕꯠ ꯑꯩꯅ ꯁꯤ ꯇꯧꯏ, ꯑꯩꯅ ꯁꯤ ꯇꯧꯈ꯭ꯔꯦ, ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯋꯥꯔꯁꯤꯗ ꯑꯩꯅ ꯁꯤꯕꯨ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯈ꯭ರೆ, ꯑꯩ ꯁꯤꯒꯤ ꯃꯇꯦꯡ ꯇꯧꯏ, ꯁꯤꯗ ꯆꯠꯂꯒ ꯁꯤ ꯇꯧꯕ ꯑꯩꯗꯨ ꯎꯠꯀꯗꯕ ꯅꯠꯇꯦ, ꯑꯩ ꯍꯥꯏꯒꯗꯕꯁꯨ ꯅꯠꯇꯦ. ꯕꯠ ꯑꯩ ꯃꯇꯦꯡ ꯇꯧꯏ. I am directly or indirectly somehow involved in the contribution to our community, to the distressed people. ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯤꯕ ꯃꯇꯝꯗ ꯀꯣ ꯃꯤꯅ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ, ꯌꯦꯡꯉꯤꯕ ꯃꯌꯥꯝꯁꯤꯅ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ, ꯀꯔꯤ ꯈꯟꯒꯅꯤ ꯍꯥꯏꯕꯒꯤ ꯄꯣꯠꯁꯦ ꯈꯪꯍꯟꯅꯤꯡꯉꯤ. ꯍꯥꯏꯗꯤ ꯏꯁꯥꯅ ꯊꯥꯒꯠꯄ ꯅꯠꯇꯕꯅꯤꯅꯀꯣ, ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯑꯃꯇꯪ ꯑꯩ ꯃꯌꯥꯝꯗ ꯈꯪꯍꯟꯅꯤꯡꯉꯤ. ꯃꯤꯅ ꯊꯤꯅ ꯉꯥꯡꯕ, ꯃꯇꯝ ꯆꯥꯗꯦ ꯍꯦ ꯅꯣꯏꯁꯤꯗꯤ, ꯑꯗꯨ ꯑꯁ ꯃꯩꯇꯩ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯑꯗꯨ ꯈꯪꯗꯕ ꯑꯗꯥ ꯈꯪꯗꯕ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ. ꯑꯗꯨꯅ ꯅꯈꯣꯏꯅ ꯄꯩꯁా ꯇꯥꯟꯅꯕꯒꯤ, ꯚ꯭ꯌꯨꯋꯔ ꯐꯪꯅꯕꯒꯤꯗꯃꯛꯇ ꯐꯦꯁꯕꯨꯛ ꯄꯦꯖꯦꯁꯇ ꯊꯥꯒꯠꯂꯤꯕ, ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯊꯥꯒꯠꯂꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯦ, this is not by the creator herself ꯀꯣ, something ꯑꯗꯨꯒꯨꯝꯕ ꯑꯃ ꯃꯦꯟꯁꯟ ꯇꯧꯕꯤꯔꯝꯃꯣꯕ. ꯑꯩꯒꯤ ꯏꯃꯦꯖ ꯈꯛꯀꯤ ꯋꯥ ꯅꯠꯇꯦ, ꯑꯗꯨ ꯊꯥꯒꯠꯍꯟꯅꯤꯡꯗꯦ. ꯑꯗꯣ ꯑꯩꯗꯤ ꯍꯩꯇꯦ ꯔꯤꯄꯣꯔꯠ ꯇꯧꯕ, ꯑꯗꯨ ꯇꯧꯕ ꯑꯗꯥ ꯇꯧꯕ, ꯑꯩ ꯀꯩꯁꯨ ꯍꯩꯇꯦ. ꯑꯩꯒꯤ ꯂꯩꯔꯤꯕ ꯀꯣꯟꯇꯦꯟꯁꯤꯡꯁꯤꯗꯤ it's just like available for public use ꯑꯗꯨꯒꯨꯝꯕꯅꯤꯀꯣ. ꯑꯗꯨ ꯍꯧꯖꯤꯛ ꯃꯌꯥꯝꯅꯁꯨ ꯃꯌꯥꯝ ꯔꯤꯀ꯭ꯋꯦꯁ ꯇꯧꯕꯤꯔꯛꯑꯦ ꯑꯩꯉꯣꯟꯗ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯨ ꯑꯃ ꯇꯧ. ꯑꯗꯨ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯅ ꯑꯩꯅꯁꯨ ꯊꯥꯒꯠꯅꯤꯡꯗꯦ. ꯋꯥꯔꯒ ꯃꯔꯤ ꯂꯩꯅꯕ ꯀꯣꯟꯇꯦꯟꯁꯨ ꯑꯩ ꯁꯦꯝꯅꯤꯡꯗꯦ. ꯁ꯭ꯄꯦꯁꯤꯐꯤꯛ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃ ꯑꯩ ꯃꯃꯤꯡꯗꯤ ꯄꯟꯅꯤꯡꯗꯦ, ꯑꯗꯨ ꯇꯥꯔꯁꯨ ꯑꯗꯨ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗꯨ ꯁꯥꯗꯅ ꯑꯩ ꯇꯧꯔꯒ ꯍꯦꯟꯅ ꯍꯦꯠ ꯁ꯭ꯄ꯭ꯔꯦꯗ ꯇꯧꯅꯤꯡꯗꯦꯕ.
just indirectly or directly ai mateng tawjari ai involve oijari just asimtang khangani aduga aigi video habidi isagi habidi ayaba or yadabagi wa khangnatana ko matang chade ba thagali ba photo harau kumai gi nungai bagi nokpagi matam ai kitang ju nungai thokadabani adum wakhan je war tawre na kano sukchal laga dum nungai tawrom da khallaga legadaba budi nati oitaraga su ko minadi matang matam khangdi adu de somewhat aigi image su dum so ine ba pose aduna kitang wakhan khanda hani Facebook pages hangiba miyoi sing jingnaw sing ko ri Instagram da bu wero leiriba sing je kitang aina ai site gi request tawjani aduga amom da war jiga mari lenana war haidra ju ethnic crisis jiga mari lenana hai tare ko aina mayam da hajing ba masu akoi social media da ko yamna kana da ba da wa yam ngang ba se si lepsi kaishunata bada ko atopa community singa haina uragadi meitei singsina kitang di henba male ko social media da yamna active web se kainom toroga su hekta comment tholokpa singje ko ai isagi community bu sida bagi wa sunate ko active ti oisi but ke hetare khoi gi opinion je kainom da pi hauda ba yade ha ba leite ba pi ri opinion duna kaisu change purakada bu sunate aduna khangde मैम ज्ञान तामिनाजी को आई सी हाइजरगा लोशन जरगे या फरे